Praise the Lord. Ahanba magtada kanbiba mapu Jesu Christagi sengthoiraba minglenda yengbiriba amasung tabiriba nungsijaraba ichilinaw iche chalima pabungsing marupsing ojasing mayam pumnamakpu thamoidagi nungsiba amasung ikai khumnaba uchari yengbiriba amasung tabiriba adom phattaba hariba adudagi amambagi pangaldagi jadu mantardagi haikap jekapki phattabagi pangaldagi adombu siduna fomduna hingatkraba ngasisu hingduna loinaduna Emmanuel oiduna leibiriba Jesu Christana adombu kanbiba oisan. Amen. Mayamda ngasi taibang panbagi oina worldgi oina yamna maming leiraba misak amagi testimony phongdoksarake hairiba misak adudi The Undertaker hairiba WWE World Wrestling Entertainment ki superstar mahaki testimony ni. Christagi chahi ingkumja lising ani kataraga mapanda Undertaker na Fellowship Church ki pastor 8 yunga loinana interview amada mahakki punsigi maramda mahakna phongdoki. Undertaker gi asengba maming Mark William kawi mahak asi piklingaidagi Catholic imungdagi haurakpani. Adubu Ishwargi achumba adu mahakna mapung fana khanglamde. Mahakna WWE da khong thangjilakpadagi mahak asi Ishwargi lambidagi lapthokpa haurakhi. Amasung taibang pangi arang arakta mahak tapna tapna luppa hauki. Aduga mangonda phattaba thabakta mahaki punsi asi asum changsilammi. Kristabda lising ani tarada mahak luhongki mahaki nupi asi Protestant Christian amani. Mahakna tattana Undertaker bu church ta punaba hotnarami adubu Undertaker na tongan ba maram kaya utlaga mahakna church ta chatpa yaramde. Mahaki nupi na adum haiduna mahakpu church ta punabagi damakta hotnarami adubu Undertaker na church ta chatpa adu mahakna sungya yakhide amasung mahakna haiki I am the wrong person in wrong place. Haibadi aina mafam aduda changnabagi damakta ayhak ase aranba misak amani. Amasung aigi hakchang asi church ta changduna khuramnaba ay itik chade. Adubu mahaki nupina yamandabadagi mahak asi church ta chatpataki. Undertaker na haiki mahak na church ta changbagi mamangda mahak na church ki maramda khalamba wakhal pumnamak ado koki. Mahak na khanki madudi church ta hauna lauba mathautai khuru kunba mathautai haiduna mahaki wakhalda mamangda khalami adubu mafam aduda changbaga mahak na khalamba wakhal pumnamak ado koklami. Mahak na khanki ay mafam masida lakpagi matik chaba misakni. Masigi matungda mahak amasung mahaki nupiga church ta leptana chatpa hauki. Tapna Jesu Christa bu khangba haurakhi. Mahak na haiki aigi nungi oiba imit panghanbada aigi nupi gi thaudang yamna chawi. Mahakki matengdagi Jesu Christa bu Undertaker na mapung fana khangba ngamkhi. Interview adugi manungda Undertaker na Pastor 8 ta prayer tawbinaba haizaki amasung Pastor 8 amasung mafam aduda leiriba miyamna Undertaker gi mathakta khut thamduna prayer tawki amasung Ishwardagi blessing nizaki. Praise the Lord. Short testimony si tabiriba adom soidana Ishwardagi thaujal phangbiramgani adomna share tawba comment tawba kawbiramganu asini mayam hairiba mahaki testimony asidagi ekhoina khangba yabadudi Ishwarna punamakpu nungsi afaba amasung phattaba pomnamakpu Ishwarna nungsi maramdi Bible na hai Ishwarna phattaba mi amasung afaba anigi mathakta nong tahalli amasung nungsit sitlali. Thagachari mai hairiba Undertaker gi nupi mangondagi tamjaningai yamna lei madudi mahakna magi nupabu Ishwargi achumba khangnabagi damakta thawaibu lomba naidaba sargada thambiba ngamba Ishwargi manakta punaba hotnaki amasung magi achumba duna Undertaker na church ta changduna Ishwardagi thaujal phangjaki. Maramaduna yengbiriba adomgi loina bigi damakta prayer tawbiu adomgi loina bagi damakta prayer tawbiu Jesu Christa na punamakpu nungsi Jesu Christagi mahaki punsidi yengbiu kathokpani mahaki punsidi thawai thaduna miyobagi damakta hingnabagi damakta thawai thaduna hingatpa Jesu Christa amasung mahaki sebok singna thaugaloi singna miyobagi nungda leiriba pap adubu kokpinaba amasung achumba kanbiba mapugi wahai ekoina tajanabagi damakta thawai thakiba ngaptani.
मरम अदुना ख्रिस्टदा लेरबा अखोय अइगी हाइना खंददुना मीगिदमक्ता खनबियु मरमदि सर्ग लैबाकी ओइबा थवाइसिंग अदो खोमबगी मतम यामना लिकले मिसी मिना मिहात मिनै खंगदबा लाइनासिंगना मियोइबसे तपना तपना हातोरक्लबा मतम नसिदा कनबीबा ngamba थवाइबु लोंबा नाइदबा मफमदा थंबीगदौबा यीशु ख्रिस्टगी वाहै अदुम फोंदोकनबा होटनबियु ईश्वरना अदुमबु सोइदना कनबीगनी मरमदि ईश्वरना हाय अइगी थगोल तौरिबा अफबा अपाउ फोंदोकलिबा अदोम नाहकना चटपा मफम पुनमक्ता अइना लोइनरी ताइबंग पानबगी अरोइबा मफम मतम फावबा थादोकपिरोय हाइदुना थागचरी यंगबीरिबा पुनमक्पु अमुकसु हन्ना प्रभु जीसुना लोइनबिबो ओइसनु प्रभु जीसुगी मिंगदा याइफमगोल पिजरी आमेन।